ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯗꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯑꯩ ꯏꯁꯥꯃꯛ ꯑꯍꯥꯟꯕ ꯑꯣꯏꯅ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯂꯤꯖꯒꯦ꯫ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯉꯥꯏꯍꯥꯛꯇꯪ ꯇꯥꯃꯤꯟꯅꯁꯤ꯫ ꯋꯥꯔꯤ ꯑꯁꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯂꯤꯕꯤꯔꯝꯕ ꯋꯥꯔꯤꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ ꯑꯃꯇꯪ ꯂꯧꯈꯠꯆꯒꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯤꯖꯕ ꯃꯇꯝꯗ ꯋꯥꯍꯩꯗ ꯋꯥꯇꯥꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯒꯁꯨ ꯅꯆꯥꯅꯤ ꯅꯅꯥꯎꯅꯤ ꯈꯟꯗꯨꯅ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛ ꯃꯌꯥꯝ ꯇꯥꯃꯤꯟꯅꯁꯤ꯫ ꯑꯩꯒꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯁꯅꯥꯒꯤ ꯊꯝꯕꯥꯜ꯫ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯈꯨꯠꯁꯤꯟꯅꯖꯔꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯂꯥꯏꯔꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯔꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯁꯤꯒꯤ ꯃꯃꯤꯡ ꯒꯨꯗꯥꯟꯙꯣꯔ ꯀꯧꯏ꯫ ꯃꯆꯥꯅꯨꯄꯥ ꯑꯁꯤꯒꯤꯗꯃꯛ ꯃꯃꯥ ꯑꯁꯤꯅ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯇꯟꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝ ꯂꯩꯔꯛꯄꯅ ꯅꯣꯡꯃꯗꯤ ꯂꯩꯀꯥꯏꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯒ ꯂꯣꯏꯅꯅ ꯒꯨꯗꯥꯟꯙꯣꯔ ꯈꯣꯏ ꯆꯣꯞꯄ ꯆꯠꯂꯝꯃꯤ꯫ ꯑꯍꯥꯟꯕꯗꯗꯤ ꯃꯍꯥꯛꯀꯤ ꯈꯣꯏꯁꯤꯗ ꯀꯔꯤꯁꯨ ꯑꯃꯠꯇ ꯊꯨꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯀꯥꯏꯅꯊꯪꯒꯤ ꯃꯇꯝꯗ ꯃꯥꯒꯤ ꯈꯣꯏꯁꯤꯗ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯃ ꯊꯨꯔꯔꯦ꯫ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯁꯤ ꯎꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯁꯤꯕꯨ ꯂꯧꯊꯣꯛꯇꯨꯅ ꯃꯌꯨꯝ ꯇꯥꯟꯅ ꯄꯔꯞ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯥꯗ ꯍꯥꯏ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯋꯥꯔꯤ ꯃꯄꯨꯡ ꯐꯥꯅ ꯇꯝꯂꯝꯃꯤ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤꯃꯛ ꯍꯔꯥꯎꯃꯤꯟꯅꯩ꯫ ꯃꯁꯤ ꯑꯣꯏꯔꯕꯗꯤ ꯏꯕꯨꯡꯉꯣ, ꯏꯅꯤꯡꯊꯧꯗ ꯀꯠꯂꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯑꯋꯥꯕ ꯈꯔꯗꯤ ꯀꯣꯛꯂꯅꯤ, ꯃꯅꯥ ꯆꯥꯎꯅ ꯐꯪꯂꯅꯤ ꯃꯃꯥꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯏꯇꯥꯔꯗꯤ ꯐꯔꯦ ꯏꯃꯥ, ꯍꯌꯦꯡ ꯏꯅꯤꯡꯊꯧꯗ ꯏꯃꯥꯅ ꯁꯅꯥꯒꯤ ꯊꯝꯕꯥꯜꯁꯤ ꯄꯨꯗꯨꯅ ꯀꯠꯄꯤꯔꯨꯔꯣ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯃꯁꯨ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡ ꯉꯥꯜꯂꯦ꯫ ꯅꯣꯡ ꯉꯥꯜꯂꯕ ꯃꯇꯨꯡꯗ ꯇꯧꯒꯗꯕ ꯃꯊꯧ ꯈꯔ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯁꯥ ꯁꯦꯡꯇꯣꯛꯂꯗꯨꯅ ꯂꯨꯈ꯭ꯔꯥꯕꯤ ꯅꯨꯄꯤ ꯑꯗꯨ ꯀꯣꯅꯨꯡ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯦ꯫ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯗꯨ ꯏꯅꯤꯡꯊꯧꯗ ꯀꯠꯂꯔꯦ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯗꯨ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯪꯒꯤ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯁꯦ ꯌꯥꯝꯅꯗꯤ ꯐꯖꯩ, ꯑꯗꯨꯕꯨ ꯃꯈꯣꯡ ꯌꯥꯎꯗꯦ꯫ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯁꯤꯒꯤ ꯃꯈꯣꯡ ꯄꯣꯔꯛꯇ꯭ꯔꯕꯗꯤ ꯅꯃꯥ ꯃꯆꯥ ꯑꯉꯥꯡ ꯑꯣꯜꯍꯟꯒꯅꯤ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯂꯥꯏꯔꯕꯤ ꯅꯨꯄꯤ ꯑꯗꯨ ꯋꯥꯕꯅ ꯄꯪꯈꯩ ꯂꯩꯈꯤꯗ꯭ꯔꯦ꯫ ꯈꯜꯂꯨꯕꯅ ꯑꯃ, ꯇꯝꯕꯤꯔꯛꯄꯅ ꯑꯃ꯫ ꯂꯨꯈ꯭ꯔꯥꯕꯤ ꯅꯨꯄꯤ ꯑꯗꯨ ꯀꯞꯇꯨꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯝꯃꯤ꯫ ꯃꯌꯨꯝ ꯌꯧꯔꯛꯂꯕ ꯃꯇꯝꯗ ꯃꯆꯥꯅꯨꯄꯥꯗ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯄ ꯄꯨꯝꯕ ꯆꯤꯊꯗꯅ ꯇꯝꯂꯝꯃꯤ꯫ ꯃꯃꯥ ꯃꯆꯥ ꯋꯥꯕꯒꯤ ꯄꯪꯈꯩ ꯂꯩꯈꯤꯗ꯭ꯔꯦ꯫ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯈꯪꯈꯤꯗ꯭ꯔꯦ꯫ ꯅꯨꯃꯤꯠꯇꯨꯃ ꯄꯣꯊꯥꯅꯈ꯭ꯔꯦ꯫ ꯑꯍꯤꯡ ꯇꯥꯡꯂꯧ ꯂꯩꯅ ꯊꯦꯡꯂꯛꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯁꯤꯒꯤ ꯃꯃꯪꯗ ꯃꯄꯥꯁꯤꯅ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ, ꯀꯔꯤꯒꯤꯗꯃꯛ ꯏꯆꯥꯅ ꯋꯥꯔꯤꯕꯅꯣ? ꯏꯄꯥ ꯂꯩꯔꯤꯕꯁꯤꯗꯤ, ꯃꯗꯨꯒꯤꯗꯃꯛ ꯋꯥꯒꯅꯨ꯫ ꯅꯃꯥꯗ ꯍꯥꯏꯌꯨ, ꯏꯄꯥꯒꯤ ꯅꯧ ꯑꯃ ꯂꯩꯕꯅꯤ꯫ ꯅꯧ ꯑꯗꯨ ꯄꯨꯔꯗꯨꯅ ꯑꯋꯥꯡ ꯃꯥꯏꯀꯩ ꯄꯥꯡꯅ ꯆꯠꯂꯨ꯫ ꯇꯨꯔꯦꯜ ꯑꯃ ꯊꯦꯡꯅꯒꯅꯤ꯫ ꯇꯨꯔꯦꯜꯗꯨꯒꯤ ꯈꯣꯡꯕꯥꯟꯗ ꯂꯦꯞꯇꯨꯅ ꯏꯄꯥ ꯏꯕꯨꯡꯉꯣ, ꯅꯆꯥ ꯂꯥꯛꯆꯔꯦ ꯍꯥꯏꯌꯨ꯫ ꯃꯇꯝ ꯑꯗꯨꯗ ꯍꯤ ꯑꯃ ꯐꯥꯎꯒꯠꯂꯛꯀꯅꯤ꯫ ꯃꯗꯨꯗ ꯅꯪ ꯀꯤꯔꯨꯒꯅꯨ, ꯇꯞꯊꯕꯤꯌꯨ ꯏꯄꯥ ꯏꯕꯨꯡꯉꯣ, ꯇꯞꯊꯕꯤꯌꯨ ꯍꯥꯏꯗꯅ ꯍꯥꯏꯌꯨ꯫ ꯑꯗꯨꯒ ꯍꯤ ꯑꯗꯨꯕꯨ ꯅꯈꯨꯠꯅ ꯂꯥꯏꯕꯛ ꯀꯠꯇꯨꯅ ꯀꯥꯈꯠꯂꯒ ꯇꯣꯡꯗꯨꯅ ꯑꯋꯥꯡ ꯃꯥꯏꯀꯩ ꯄꯥꯡꯅ ꯆꯠꯂꯨ꯫ ꯃꯗꯨ ꯆꯠꯄ ꯃꯇꯝꯗ ꯃꯌꯥꯝ ꯇꯤꯟꯕ ꯊꯦꯡꯅꯒꯅꯤ꯫ ꯃꯌꯥꯝꯁꯤꯡꯗꯨꯅ ꯑꯁꯤꯃ ꯆꯥꯈꯣ, ꯑꯁꯤꯃ ꯊꯛꯈꯣ ꯍꯥꯏꯅ ꯀꯧꯔꯛꯄ ꯃꯇꯝꯗ ꯌꯥꯔꯤꯕ ꯃꯈꯩ ꯅꯪ ꯆꯪꯉꯨꯒꯅꯨ꯫ ꯇꯉꯥꯏ ꯐꯗꯅ ꯆꯪꯕ ꯇꯥꯔꯒꯁꯨ ꯇꯟ ꯄꯤꯔꯛꯄ ꯃꯇꯝꯗ ꯇꯟ ꯑꯉꯧꯕꯗꯨ ꯈꯛꯇꯪ ꯆꯥꯎ꯫ ꯑꯗꯨꯒ ꯁꯨꯝ ꯆꯪꯁꯤꯜꯂꯕ ꯃꯇꯝꯗ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯃꯈꯣꯡ ꯐꯪꯒꯅꯤ꯫
Wahai adu hek haiba loibaga machanupa adu mangfaunarami. Karinone ngasi tawribasibu hana mahak ngahaktang khanjanai. Asum hawkiduna nongale. Mahakna mamada hanglami. Ima, babagi nau haibasi laibra, babana lai haibasi chumbra. Laine ibungo adubudi madu amuk nang kaidawrage harino. Madu nasaida amukta pibiyo. Haiduna nau adu pairaga mapana taglambagi matung ina mahak awang pangna laklami. Taigumsung mapana hariba turel adu thengnare. Hongbal aduda leptuna ipai bungo nasa laksare haiba matamda hi ama phawalaklami. Madubu laibak kachaduna hi adu tongkhatuna mahak sanagi thamban makhong lawba chatlami. Mapana haibadumak chapchana thoklare adubu mahak changdaba yadabana maram oraga sangduna tal angawba charami. Mayamduna haine masigi taibang mise yamna singine haidana makhoi kaisu tawba ngamhaudre. Asum lakpana ahanbada nupi ama thengnai. Ai mahasoi nangna chatlibado kadaidano haidana nupiduna hanglaklamni. Ai sanagi thamban makhong lawba chacharibani aibu palhanbiranu. Adu tarabadi horen halakpada aigi nakta sanglakadra. Soidana sangjarake ibema. Adudi asum chalu aiga sab manaba ama lairamgani. Asum mathang lakpana taret suba iroi loiba nupi sina magi sanat gi thambal makhong laiba masi taklaklamni. Almai tawdana mahak hi adu thaujanba matamda chawkhraba lairel ama phawgalaktuna mahagi sanagi thambal makhong do pibire. Asum tawduna sanagi thambal makhong asi puduna mahak laklamni. Ngasagi mahakna lakpada thengnakiba nupi taret ado pulap mafam amada punna lairammi. Aduna mahe uba matamda ibungo haidana khurumjarai. Nupa adudi pungak ngakre moina tawribadu ubada karino hana hangakpa matamda aikhoi nangonda pulap oina yum panjaba tare hare. Nupa asi pungak ngakre aduna yadaba taragadi sanagi thamban makhong puba yaroi hare. Ma yabada tare. Hare adudi ibungona yabirabanina aikhoi ipasurarengi manakta chacharugige aduga ayaba lawjarugige haidana makhoi nupi taret aduga nupasiga pulap laklamni. Mapa surarengi manak yauraba matamda machanupi taret sina hairaglamni. Ipa ibungo aikhoi taibang miyoibada yum panjaba tare. Ipana yabiraba tawganu yabiyo haiba matamda mapasinasu harau yathorakle. Phare adudi chasingi apamba niro haiba matamda masem taruk asidi hayeng nasana wararaba matamda ipabu ningsingjarake matamduda ipana mateng pangbiyo haikre. Masem taruk to chap manana asumna hairaglami. Khwaidagi iton tombi machanupi asidi aina niruba matamda pabungnasu piroidabanina ai nijararoi. Kariginone ichatombina niba matamda ipana piroidaba leite. Adudi pabung wasak piyo hana wasak halaba matungna phare adudi pabung nasagi apamba haijaragena ipabungi khuyaida siriba khudop ado pibiyo haina nirai. Mapa ado kokchaubi kakre adubu mahak wasak ngaktabadi yadabanina machanupida khudop ado sinarakle. Asum tawdana mapabu adigi makuboktu khurumaga makhoi nipan pulap yum tana halaklami. Somdana kamdauri lukhrabi mama adu mahak thabak loraba matungda masa iru lujargui hana turenda kumki mayum sololamduna. Moi nipal aduna mayum maikai yaurakpa matamdadi nupi atombisina hirai. Ibungogi yumse yamna nungaite yengbada haidana mana mapadagi nirakliba khudop asi atai kari sunatte thou haiba makai thokpa yai gi khudop amakhakni adu puthokduna
ꯉꯁꯥꯏꯒꯤ ꯒꯨꯗꯥꯟꯊꯣꯔꯒꯤ ꯌꯨꯝ ꯑꯁꯤ ꯂꯥꯏꯔꯕ ꯀꯣꯛꯍꯟꯈ꯭ꯔꯦ ꯁꯅꯥꯒꯤ ꯌꯨꯝ ꯍꯥꯏꯗꯤ ꯌꯥꯝꯅ ꯐꯖꯕ ꯀꯣꯅꯨꯡꯗꯧꯅ ꯆꯥꯎꯕ ꯐꯖꯅ ꯃꯐꯝ ꯆꯥꯅ ꯂꯩꯀꯣꯜ ꯄꯨꯈ꯭ꯔꯤ ꯁꯤꯟꯕ ꯊꯨꯡꯅ ꯁꯦꯝꯒꯠ ꯁꯥꯒꯠꯈ꯭ꯔꯦ ꯀꯣꯅꯨꯡꯒꯤ ꯁꯅꯊꯣꯡꯒꯨꯝꯗꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯂꯩꯔꯤꯉꯩ ꯃꯔꯛꯁꯤꯗ ꯃꯃꯥꯁꯤ ꯏꯔꯨ ꯂꯨꯖꯕ ꯀꯥꯔꯛꯂꯝꯃꯤ ꯀꯩꯅꯣꯅꯦ ꯑꯩꯒꯤ ꯊꯣꯡꯒꯥꯟꯁꯤꯗꯤ ꯆꯨꯝꯃꯤ ꯑꯗꯨꯕꯨ ꯌꯨꯝꯁꯤꯗꯤ ꯑꯣꯟꯅꯔꯦ ꯃꯃꯥꯁꯦ ꯍꯟꯈꯤꯒꯦ ꯇꯧꯕ ꯃꯤꯀꯨꯞꯇ ꯒꯨꯗꯥꯟꯊꯣꯔꯅ ꯍꯥꯏꯔꯛꯏ ꯍꯥꯏ ꯅꯈꯣꯏ ꯇꯥꯔꯤꯕ꯭ꯔꯥ ꯑꯥꯗ ꯆꯪꯂꯛꯂꯤꯕꯁꯦ ꯑꯩꯒꯤ ꯏꯃꯥꯅꯤ ꯅꯣꯏ ꯑꯝꯇꯪ ꯄꯨꯁꯜꯂꯛꯎ ꯍꯥꯏꯅ ꯃꯣꯏ 7 ꯑꯗꯨ ꯌꯣꯝꯁꯤꯟꯗꯅ ꯏꯃꯥ ꯅꯃꯧꯅ ꯈꯨꯔꯨꯝꯖꯔꯤ ꯃꯣꯏ 7 ꯃꯃꯥꯗꯣ ꯄꯨꯡꯌꯣꯝ ꯌꯣꯝꯈ꯭ꯔꯦ ꯃꯃꯥꯁꯦ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯃꯥꯁꯤꯕꯨ ꯄꯨꯁꯜꯂꯛꯂꯦ ꯒꯨꯗꯥꯟꯊꯣꯔꯅ ꯃꯃꯥꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯗꯨꯅ ꯇꯥꯍꯜꯂꯤ ꯑꯗꯨꯅ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯃꯈꯣꯡ ꯄꯣꯔꯛꯂꯕꯅꯤ ꯏꯃꯥ ꯏꯅꯤꯡꯊꯧꯗ ꯀꯠꯄꯤꯔꯨꯔꯣ ꯍꯧꯖꯤꯛꯇꯤ ꯍꯥꯏꯔꯛꯂꯝꯃꯤ ꯃꯃꯥꯁꯦ ꯍꯔꯥꯎ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯃꯈꯣꯡꯗꯣ ꯄꯨꯗꯨꯅ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ ꯀꯣꯅꯨꯡ ꯌꯧꯔꯦ ꯏꯅꯤꯡꯊꯧꯗ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯃꯈꯣꯡ ꯀꯠꯂꯔꯦ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯏꯁ ꯃꯤꯅ ꯇꯧꯕ ꯉꯝꯗꯕ ꯊꯕꯛ ꯑꯃ ꯒꯨꯗꯥꯟꯊꯣꯔꯁꯤꯅ ꯇꯧꯔꯤꯁꯤꯅꯗꯤ ꯃꯍꯥꯛ ꯑꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯔꯦ ꯑꯗꯨ ꯇꯥꯔꯕꯗꯤ ꯑꯃꯨꯛꯀꯁꯨ ꯆꯥꯡꯌꯦꯡ ꯑꯃꯒ ꯂꯣꯏꯅꯅ ꯇꯧꯔꯛꯂꯦ ꯍꯥꯏ ꯂꯨꯈ꯭ꯔꯥꯕꯤ ꯅꯨꯄꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯁꯦ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯑꯩꯅ ꯕꯖꯥꯔ ꯕꯣꯠꯇ ꯊꯣꯏꯗꯤꯡ ꯃꯣꯜ ꯑꯃ ꯍꯩꯗꯣꯛꯀꯅꯤ ꯃꯗꯣ ꯊꯣꯏꯗꯤꯡ ꯃꯔꯨ ꯑꯃ ꯍꯦꯛ ꯋꯥꯅ ꯊꯣꯛꯂꯕ ꯃꯍꯥꯛ ꯑꯉꯥꯡ ꯑꯣꯜꯍꯟꯒꯅꯤ ꯃꯗꯨ ꯇꯥꯕꯗ ꯅꯨꯄꯤ ꯑꯗꯣ ꯑꯃꯨꯛ ꯀꯞꯇꯨꯅ ꯃꯌꯨꯝ ꯇꯥꯅ ꯂꯥꯛꯂꯝꯃꯤ ꯃꯆꯥꯅꯨꯄꯥꯗ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯂꯔꯦ ꯃꯆꯥꯅꯨꯄꯥ ꯑꯁꯤꯁꯨ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯅꯨꯡꯁꯨ ꯅꯨꯡꯖꯥꯅꯅ ꯂꯩꯈ꯭ꯔꯦ ꯃꯃꯥꯗꯨꯁꯨ ꯆꯞ ꯃꯥꯟꯅꯩ ꯑꯋꯥꯕ ꯃꯥꯏꯊꯣꯡꯗ ꯂꯩꯈ꯭ꯔꯦ ꯃꯃꯧ ꯅꯨꯄꯤ 7 ꯍꯪꯂꯛꯂꯝꯃꯤ ꯏꯃꯥ ꯀꯩꯗꯧꯔꯕꯒꯦ ꯏꯅꯤꯡꯊꯧꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯏ ꯍꯥꯏꯗꯅ ꯉꯁꯥꯏ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯄ ꯄꯨꯝꯅꯃꯛꯇꯣ ꯃꯃꯧ 7ꯗꯨꯗ ꯈꯪꯍꯜꯂꯝꯃꯤ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤ 7ꯁꯤꯒꯤ ꯃꯅꯨꯡꯗ ꯈꯨꯅꯨꯔꯩꯃꯅ ꯍꯥꯏ ꯏꯃꯥ ꯀꯩꯁꯨꯝꯇ ꯈꯟꯕꯤꯔꯨꯅꯨ ꯆꯥꯛ ꯊꯨꯝ ꯆꯥꯊꯣꯛꯄꯤꯔꯣ ꯑꯗꯨꯒ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯕꯤꯔꯣ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗꯁꯨ ꯍꯥꯏꯔꯛꯂꯝꯃꯤ ꯋꯥꯕꯤꯒꯅꯨ ꯏꯕꯨꯡꯉꯣ ꯅꯅꯥꯎ ꯇꯧꯖꯒꯦ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯈꯣꯏ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯗꯨꯅ ꯅꯨꯃꯤꯠꯇꯨꯃꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯈ꯭ꯔꯦ ꯑꯍꯤꯡꯁꯤꯗ ꯈꯨꯅꯨꯔꯩꯃꯁꯤꯅ ꯊꯣꯔꯛꯂꯒ ꯁꯨꯝꯅ ꯍꯥꯏ ꯏꯄꯥ ꯁꯣꯔꯥꯔꯦꯟ ꯏꯄꯥ ꯏꯕꯨꯡꯉꯣ ꯅꯆꯥ ꯋꯥꯔꯦ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯕꯖꯥꯔꯗ ꯊꯣꯏꯗꯤꯡ ꯃꯣꯜ ꯑꯃ ꯍꯩꯗꯣꯛꯀꯅꯤ ꯍꯥꯏꯔꯤꯕꯁꯦ ꯃꯁꯤ ꯈꯨꯟꯅꯕꯒꯤꯗꯃꯛ ꯈꯨꯅꯨ 100,000 ꯊꯥꯗꯕꯤꯔꯛꯎ ꯈꯨꯅꯨ ꯑꯃꯠꯇꯅ ꯍꯪꯒꯥꯝ ꯃꯔꯨ ꯑꯃ ꯍꯦꯛ ꯆꯥꯕ ꯃꯇꯝꯗ ꯈꯨꯅꯨ ꯑꯗꯨ ꯁꯤꯕ ꯑꯣꯏꯁꯅꯨ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯍꯥꯛꯅ ꯊꯧꯔꯝ ꯄꯨꯝꯅꯃꯛ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒꯗꯤ ꯑꯁꯣꯝꯗꯗꯤ ꯀꯝꯗꯧꯔꯤ ꯅꯤꯡꯊꯧꯁꯤꯅ ꯃꯅꯥꯏ ꯃꯁꯟꯁꯤꯡꯗ ꯍꯥꯏ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯣ ꯊꯣꯏꯗꯤꯡꯁꯤꯡ ꯑꯗꯨ ꯈꯨꯡꯒꯠꯂꯕ꯭ꯔꯥ ꯌꯦꯡꯉꯨꯆꯣ ꯆꯠꯂꯨ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯃꯅꯥꯏ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ ꯏꯅꯤꯡꯊꯧ ꯈꯨꯡꯒꯠꯇꯨꯅ ꯂꯩꯍꯧꯔꯦ ꯃꯁꯤꯡ ꯑꯃꯠꯇ ꯋꯥꯠꯇꯦ ꯃꯗꯨꯗ ꯅꯤꯡꯊꯧ ꯑꯗꯣ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯒꯨꯗꯥꯟꯊꯣꯔꯕꯨ ꯍꯧꯖꯤꯛꯃꯛ ꯀꯧꯈꯠꯂꯨ ꯍꯥꯏꯗꯅ ꯃꯅꯥꯏ ꯃꯁꯟ ꯊꯥꯗꯨꯅ ꯒꯨꯗꯥꯟꯊꯣꯔ ꯀꯧꯈꯠꯂꯔꯦ ꯋꯥꯔꯤ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯉꯩ ꯃꯅꯨꯡꯗ ꯃꯌꯥꯝꯅ ꯀꯥꯎꯕꯤꯒꯅꯨ ꯃꯌꯥꯝꯂꯛꯇ ꯑꯩꯈꯣꯏꯁꯨ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯃꯁꯨꯡ ꯂꯥꯏꯛ ꯀꯃꯦꯟ ꯊꯝꯕꯤꯔꯝꯃꯨ ꯃꯈꯥ ꯇꯥꯅ ꯊꯥꯒꯠꯆꯔꯛꯄ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡꯃꯛꯇꯁꯨ ꯃꯌꯥꯝꯅ ꯁꯄꯣꯔꯠ ꯄꯤꯕꯤꯗꯨꯅ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯃꯌꯥꯝꯂꯛꯇ ꯑꯩꯈꯣꯏꯁꯨ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯋꯥꯔꯤꯁꯤꯒꯤꯗꯃꯛ ꯀꯃꯦꯟ ꯊꯝꯕꯤꯔꯝꯃꯨ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯚꯤꯗꯤꯑꯣ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯑꯅꯧꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯌꯥꯝꯒꯤꯗꯃꯛ ꯑꯩ ꯂꯥꯛꯆꯒꯦ